May semlingayda may thazilakpadagi chingduna sire ngasi ayu pung nipal nom tarakpada sengmai PS na koliba khongam pachagi laima khong phawbi marakta tingba ST power line ama khurkhulam khaida semlingayda khangawdana laima khong power station dagi mai thazilakpadagi mai semma mioi ama chingduna kanmanga nangdana laikhidra hairi laikhidraba mioi adu kanto saval dagi nong thombam lokendro yangkhai apokpa laikhidraba enchana jawa kawi hairi Bande Mataram Namfuda Sakhanaba honaba thawong yaningde Naga group sing Educational institutions sing amadi lenga ke official functions sing the center na Bande Mataram sakpagi tangai fadaba lelaki basi Namfuda Sakhanaba honaba thawong ni asiguma thawong asi constitution da palliba lining gi oibaning tamba amasung minority gi rights pu ikai khumna daba thawong amani hairaduna Nagaland gi civil society organization amadi maheroi lup sing na yaning daba phongdok tuna khongjang changsin khrei Kohima the Naga Student Federation NSF na Sinbareli amada Catholic Association of Nagaland CAN gi President Jonas Yanton na phongdok bada institution kaya the national song ni haiduna Namfuda impose taw na bahonaragli bathawong asi aikoina yabangam loi lenga gi thawong asi na Nagaland dagi Catholic community that nungang bapukhale India gi national anthem Janagana Mana sakpada kanagumba amatana thingba natraga yaning daba phongdok palaite adubu Bande Mataram asidadi Hindu lining amasung Hindu gi oiba laida nonjabagi oiba reference kaya yawbana isai asi sakpa matamda lining gi ground da mioi kaya na yabangam loi haiki NSF ki president Taisuding na phongdok bada Nagaland gi civil society organization amadi meheroi lufna changsiliba khongjang asi community amatagi mayokta natraga national symbol gi mayokta chathabana te khongjang asi di freedom of conscience scheme khongjang ni Naga miyamna diversity amasung aikoi punna hingminnabada thajaba thammi adubu lining gi oiba mami taba isai natraga atopa thabak thoram singda Namfuda saruk yahanbadi yaroi haiki masagi nupi kidnap tawruba mapuroiba jail yaukhre masamaki nupi bu mioi kharana khutpu semduna kidnap tawbuni haiba thawdo amada chenai haiba mapuroiba ngasi court puthokla matung judicial magistrate first class Imphal East na tha asigi kuntra fawba judicial custody remand pikre thawdo aduda chenai hariba mapuroiba dugi maming Mujibur Rahman ni fugatabret apok palai khidraba Habibur Rahman gari pok changam dabi makhalai kai degini hairi kidnap tawbagi thawdo asi tha asigi taraga mathoge ayupung nipan ga makhairom tarakpada porongpat police station na konba hatta ita khola da victim asina nongmagi oiba school duty chatharingai da thokhibani thawdo aduga mari lainana victim asigi mayamana numitugi nungthilda human police ta tharakba complaint amagi matungina mioi asi thawdok thokpa numit tumaktada accused adu fagat pangam khibani loinana victim su rescue tawki numitugi nonganba tha sigi taragani thoinida lamfel court ta puthokla matung numit mangani gi Police custody the remand pikibani victim asi Manipur Creative Academy da computer science ki assistant teacher amadi female warden oina kumja 2024 dagi thabak tawba hobaga loinana machanupa ani ga loinana school gi hostel da leibani nomagi masagi duty oina ayupung ni ban ga makhairom tarakpada itakola hatta MCS hostel dagi Deololin da leiba school campus fawba mahirai sing senaduna lakpagi lambi da thawdo asi da chenai hariba mapuroiba asiga atopa mioi ahum mari rom changnuna kidnap tawkhibani haina state APP na submit tawki APP na makhata na submit tawkhibada victim amadi thawdo adu da chenai hariba mapuroiba asiga yum amatta da leiminade loina family court matrimonial dispute ki case amasu pending da leiribani nakalamarom da kumja 2024 da victim asina accused asigi mathakta tongan ba IPC gi makhada maral siraduna complaint tawriki masigi matung in a human police station Imphal East na mari leinaba court ta charge sheet thagat khibalai kre kidnap tawgi thawdo aduga mari leinana security force na thiba humbagi thabak cha thabada Thawbal Moijing dagi victim adu rescue tawbaga loinana chenai hariba mapuroiba mafam adudagi fagat pangam khi hari victim gi statement loba matamda pak tawduna khamlaga leiramba four-wheeler car amada mioi kharana machin mensinuna namsillaga mafam khangdaba amada pukhi kaina thangda mafam adu Thawbal Moijing ni haiba khanglakpaga loinana thawdo adu maki mapuroiba yauna chathabani haiba khanglaki mafam aduda maki mapuroiba na maki hanjin naduna leiminasi natrabadi hatkani haina khialaki haina APP na su submit tawki chenai hariba mapuroiba interrogation tawba matamda thawdo adu maki mamak nupa mustaka loinana mamanaba singa pangthokpani thawdo adu da chenari basing police na fanaba yamna kanna honari adu hojik fawbadi thawdo asiga mari leinana ahenba mifami pun leitri haina su APP na court ta submit tawki case asi makata na ningthina chathanaba amadi chenari basing fagat pangamnaba accused asi bail piduna judicial custody remand pinaba court
कोर्टना हाइजकी कोर्टना केस असी रेकॉर्ड येंगलबा मतुंग अमदी APP की सबमिशन तारबा मतुंग एक्यूज ने हाइबा असी था असिगी कुंट्रा फाउबा जुडिशियल कस्टडी रिमांड पीखिबनी मैकानिक की पौताक इलुबदा इमुंग अमगी मियोई मरी सीरे मैकानिक अमगी पौताक इलुबदा इमुंग अमगी मियोई मरी सीरे हाइरी थौदो असी आंध्र प्रदेश की चितूर डिस्ट्रिक्ट थोखिबनी मैकानिक अमना महा की वर्कशॉप ता गाड़ी मचा सेंबा लाकपा नुपा अमदा महा की गाड़ी अदु सेमलबा मतुंग द नुमित चुप्पा ngang thammo haina pautak pirakpadagi nupa aduna mayumda halaklaga numidang chupa maha ki gari macha adu ngangduna thamna honaki adubu mahana gari ngangduna thamliba mafam aduga maha ki loina bi amasung macha anina lairiba mafam aduga isam samnaba amasung makhoina tumlamdaida thong naw pumnamak lonsil lambana ngangduna thamlamba gari adudagi puthorakpa carbon monoxide na maram oiraga ningsa fungattuna sikhibani hairi Yeknariba amasung landabada tengbangli balaibak singi oinadi Strait of Hormuz tingjingani Iran gi landa mateng pangdaba US gi michang sing tungda afaba oiroi Trump Yeknariba amasung yeknaba singna landarakpada sogat balaibak singi oinadi Strait of Hormuz makhata na tingjingani haina Iran gi foreign minister Abbas Aragachi na phongdokre ngasi semi official student news network ta phongdokhiba warol amada Foreign Minister Abbas Aragachi na laiba sina kaidawnung da khudthokna balep na bagi phongdokhiba laiti amasung Israel amasung US ki marakta lanlep na bagi wafam sing phongdokhiba su laiti haiki malem gi oina thau puthok pusin tawbada maroi balambi ama oiriba Strait of Hormuz asi laiba sigi yeknaba amasung landabada tengbangli balaibak singi oina thingba thambani haina su Foreign Minister Abbas Aragachi na phongdokhi Foreign Ministry ki wangang loina phongdokhiba warol amada Times of the Israel Code thoduna thamkhibada hojik West Asia da songnari balana sida saruk yada balaibak singi jahaz sing Strait of Hormuz fauduna chatpa yagani tawbada bu laiba asigi armed forces tagi hana ayaba lobigi tangai fadabadi lai haiki US President Donald Trump na Iran na thingjinuna thamliba Strait of Hormuz amu hana hangdokhanna bahonabada tongan ba US ka mapang oiriba laibak sing da hijackhraba matungda Iran na Strait of Hormuz athing bathambagi wafam sing asi Phongdorakhibani US President Donald Trump na Strait of Hormuz ki mateng loriba UK China South Korea France amasung Japan na chingba laibak sing da Strait of Hormuz hangdokna bagi thawrangda makhoi gi lan gi jahaz sing mathok tawhongadabani haina phongdorakhrabasu Laibak sing asina President Trump ki warol sing adubu sagot khidabani US na Strait of Hormuz amuk hana hangdokna bagi matangda lan gi jahaz mathau tawhonbada yakhidab laibak sing manungda UK Italy Germany Japan amasung Australia su yauki nakalamorom da West Asia da songnari balana si numit taraga tereni sujilakpaga loinana US President Donald Trump na hojik songnari balana si da North Atlantic Treaty Organization NATO amasung US ka michang oiri balaibak sing na sagolaktrabadi tungda afaba oiroi haina su akanba wafam sing thamki ngarang Financial Times ka khanana unaba amada President Trump na Russia galan sognariba Ukraine da US na chawna mating pangli matawasun na Europe laibak sing na su Strait of Hormuz hangdong na bahonaba da US ki mating pangadabani haiki Iran drone attack matung Dubai International Airport manakta chawna mai chakre matam kharagi flight suspend tawkre Dubai International Airport manakta leiba fuel tank amada drone attack amana pan badagi gangsi ningthokaba numita airport adugi manakta mai chakre emergency team singna khudakta pakhum pikre amasung flight sing matam kharagi suspend tawkre mai chakpa adu laksin aba Dubai Civil Defense crew singna khudakta thabak lakhwatki amasung akoiba mafam pumna makta soyangam thoktana bagi thaurang paikhatuna sokpagi paw leikhi de haina authorities na haiki Dubai Media Office na post amada XTE ki Dubai International Airport DXB manakta drone thodok amana fuel tank singi manungdagi amada Dubai Civil Defense Team singna khudakta paw khumpi ki amasung mai sing muthana bathabak tawki Dubai Civil Defense Team singna Dubai International Airport ki manungda leiba fuel tank singi manungdagi amada thokiba mai chakpa adu mai pangna muthad kre haraduna office aduna kona mai adu laksin kre sok papan magi paw lekhide drone gi thodo adugi matung Dubai Civil Aviation Authorities na section tharang ama oina airport aduda flight phumna magmatam kharagi oina suspend tawkre harki Middle East hojik tholiba lana si haukiba matung dagi official singi matung ina United Arab Emirates na khwaidagi hena target tawrekiba leiba oiduna UAE da Iran na misal amasung drone lising amaga chanipan hena kablakhiba tangkak amada thodo asi thokibani misal amasung drone ge attack aduna maram oiduna air defense system na projectile sing adugi ayamba thatkhrabasu Gulf ki sel thungi mayol oriba adu da sathok chasin da apanba thowanki US amasung Israel gi attack sing na Iran gi leadership ta target tawrekiba matung Iran na Gulf ki mafam pumnamakta lairiba airport sing port sing amasung oil facility sing yauna US assets amasung civilian site sing animak
ꯃꯔꯛꯇ ꯇꯥꯔꯒꯦꯠ ꯇꯧꯈꯤ ꯃꯔꯛꯁꯤꯗ UAEꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯃꯤꯆꯝ 4 ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯄꯔꯁꯣꯅꯦꯜ 2ꯗꯒꯤꯅ 6 ꯁꯤꯈ꯭ꯔꯦ ꯍꯥꯏꯈꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯆꯪꯖꯐꯝ ꯂꯧꯅꯕ ꯍꯥꯏꯖꯈꯤꯕ ꯏꯔꯥꯟꯒꯤ ꯅꯨꯄꯤ ꯐꯨꯠꯕꯣꯂꯔꯁꯤꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯏꯔꯥꯟꯗ ꯑꯃꯨꯛ ꯍꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯆꯪꯖꯐꯝ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕ ꯏꯔꯥꯟꯒꯤ ꯅꯨꯄꯤ ꯐꯨꯠꯕꯣꯜ ꯇꯤꯝ ꯃꯦꯝꯕꯔ 3ꯅ ꯃꯌꯨꯝ ꯏꯔꯥꯟꯗ ꯑꯃꯨꯛ ꯍꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯒꯕꯔꯟꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯨꯃꯦꯟ ꯑꯦꯁꯤꯌꯥꯟ ꯀꯞ ꯃꯦꯆ ꯑꯃꯗ ꯃꯈꯣꯏꯅ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯑꯗꯨ ꯁꯛꯈꯤꯗꯕꯒꯤ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯊꯤꯅ ꯇꯧꯕꯤꯒꯅꯤ ꯀꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯆꯪꯖꯐꯝ ꯄꯤꯌꯨ ꯍꯥꯏꯖꯈꯤꯕꯒꯤ ꯃꯇꯨꯡ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯏꯔꯥꯅꯤꯌꯟ ꯐꯨꯠꯕꯣꯂꯔ 8ꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯚꯤꯖꯥꯁꯤꯡ ꯄꯤꯈꯤꯕꯅꯤ ꯃꯦꯝꯕꯔ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ 4ꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯊꯥꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯦꯝꯕꯔ ꯑꯃꯅ ꯍꯧꯈꯤꯕ ꯆꯌꯣꯜꯗ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯦ ꯃꯈꯣꯏꯅ ꯋꯥꯔꯦꯞ ꯑꯁꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯍꯥꯏꯔꯕ ꯇꯨꯡꯗ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯈꯨꯗꯣꯡꯆꯥꯕ ꯍꯟꯅꯅ ꯄꯤꯈꯤ ꯍꯥꯏꯅ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯟ ꯃꯤꯅꯤꯁꯇꯔ ꯇꯣꯅꯤ ꯕꯔꯛꯁꯅ ꯍꯥꯏꯈꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯟ ꯒꯕꯔꯟꯃꯦꯟꯠꯅ ꯈꯨꯗꯣꯡꯆꯥꯕ ꯇꯟꯖꯥꯁꯤꯡ ꯄꯤꯅꯕ ꯑꯃꯁꯨꯡ ꯏ-ꯄꯥꯎ ꯐꯥꯎꯅꯍꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯔꯤꯕ ꯀꯟꯇꯦꯛꯁ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯈꯥꯃꯦꯅꯩ ꯍꯥꯠꯇꯨꯅ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯈꯤꯕꯒ ꯑꯦꯁꯤꯌꯥꯟ ꯀꯞꯇ ꯏꯔꯥꯟ ꯇꯤꯝꯒꯤ ꯀꯦꯝꯄꯦꯟ ꯍꯧꯈꯤꯕꯅꯤ